ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯤꯁꯟꯅꯣꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯃꯥꯡꯒꯤ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯃꯦꯀꯞ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯁꯀꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯃꯦꯀꯞ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯃꯦꯀꯞ ꯁ꯭ꯇꯥꯏꯜ ꯑꯃꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯆꯠꯄꯁꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯒꯨꯝꯕ ꯑꯗꯨꯒ ꯅꯍꯥꯁꯤꯡꯗꯕꯨ ꯌꯥꯝ ꯀꯤꯕꯕꯨꯗꯤ ꯑꯩ ꯑꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕꯔꯁ ꯃꯈꯩꯅ ꯇꯧꯕꯤꯕꯁꯨ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯑꯍꯟꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯍꯟ ꯑꯣꯏꯕ ꯃꯈꯩꯗ ꯇꯧꯕꯗꯤ ꯑꯩ ꯊꯣꯏꯗꯣꯛꯅ ꯁꯨꯝ ꯊꯦꯡꯅꯖꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯍꯟꯗ ꯑꯣꯏꯅ ꯀꯦꯖꯕꯅꯤ ꯑꯗꯨꯒ ꯀꯦꯖꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯜ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯣꯗꯦꯜ ꯑꯁꯤꯅ ꯑꯩꯒꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯑꯩ ꯏꯁꯥꯒꯤꯁꯨ ꯌꯥꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯈꯪꯅꯤꯡꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯒꯦꯁ ꯑꯃꯅꯤ ꯉꯁꯤꯒꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯒꯦꯁ ꯑꯁꯤꯗꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕꯤ ꯑꯩꯒꯤ ꯏꯃꯥꯅꯤ ꯃꯌꯥꯝꯅꯁꯨ ꯁꯨꯡꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯒꯅꯤ ꯌꯦꯡꯕꯤꯕꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯊꯥꯖꯕꯗꯨ ꯊꯝꯖꯔꯤ
mayamna video asibu nungsibiduna loiba phawba yengbibagidamagta kisannonggi maikaidagi mayambo asuki mati thagatpa phongdokjari aduga matung tarakpaigi atopa video singdasu mayamna nungsibibaduma adum thambinaba haijari aduga aroiba oina amuka hana channel asibu like share subscribe so soitudana tawbinaba mayagi afamda amuka hana haijari